Folktale Manipur bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba pungawari wari macha paurongna chingba kaya ama puzarake. Amadi mayamna nuksibiduna channel asibu like, subscribe amadi share tawbasu kawbidanaba haizari. Chauraba museum adugi hall mayai oirapna tampha amadi Arjun makhoi ani lepli. Museum adugi waldana amuksu khuthairaba kayana yektuna thamlamba lai kaya ningthina thetpa uri. Arjun amadi tampha makhoi ani asum yenglambadagi Arjun do magi he mamang oirapna lairiba ningthi zaraba Rajkumari amagi Ayekpa lai aduda hek mitaruri. Yektuna thamliba Rajkumari gi migyeng adu adukki matik marau lay. Hek yengba maktada karigumba ama haininglibagum hek isada phauhanba ngammi. Arjun yengna tamphada asumna hanglai. Tampha asigi mangduriba laise asibu kanano. Tampha Arjun gi wahang aduda noktuna asiro asidi mamangai chahi lising kaya gi mamangda aikhoi gi leibak asigi Rajkumari oiramba Rajkumari Chanulembini haine mase matamduda mayamdagi khwaidagi ningthisabini khwaidagi phazabini haina adubune amuksu haine mase khwaidagi maraibak thibi laibak thibini hainasu haine. Arjun hairakliba wahai aduda masa adu ngakpa khazik phawi. Hojiksu magi mifamdi hongdri adumak Ayekpa lai adugi saktamda yengduna lairi. Yengna su hairei. Ha kaino haise khwaidagi maraibak thibini haibadi kaino ai warise wakhal tadri. Tampha noktuna kaino Arjun nangbu sigumba thaini gi oiba warida kaya interest laita daine aduga kaino Ayekpa lai si uraga nangna yamna khangningba poidubo adagi museumsda lai sisu aina nangse pharaga purakpaga chap manarini haidi itomta sapado tanbagi. Arjun tamphana haribadu tadaba amakum Ayekpa lai aduda mityengdo adumak thamli mapukningdasu khaurangba langtaknabana asum hengkalai asum khangninglai Rajkumari Chanulembigi warido yengnasu asumna surdu sangna hondoktuna hairei. Hungdi tampha Ayekpa lai se uraga aingonda aigi isada hana mamangda amukta phawkhidriba yul ama kanda phawrakli. Khangde karamna haigadabano haibadi adubu Ayekpa lai sige saktam ase aina hana ukrabagum aina mabu munna khangbagum aigi isasida phawi aduga yenguni Ayekpa lai ase sumunna yengsalu sum yenglaga lai se ngarangta yekpa loirpa mandra. Tampha noktuna hino Arjun nangbu thetliba Ayekpa lai sigi saktam oiribi Rajkumari Chanulembida nusiba poklabo adubune simadi haibige heta jo Rajkumari Chanulembi se nangondagi yam halli. Arjun ingakna ha kaino nang haiduna. Tampha amukka hena khonjal adu thokna nautuna Arjun kaino nangbu ngawrabro asigi lai ase chahi lising kaya ki mamangda yektuna thamlamlabani. Asumna ngangnaringai tanja asida makhoi gi manak nakna yamna ahal oiraba makhwang kolaba nupa ama changsilai. Nupa ado Arjunda yamna munna yenglai karigumba ama mahakna khangabagum icha ani hojikse pung 8 takre
ngahak leiragadi pung 10 haido taraklagani pung 10 dadi museum se ngahak ta oirabasu thong ase loli adunane pung 10 gi mamangda nakhoi ani museum asidagi thoknaba tawko natrabadi ne khudong thiba nangba yai aigi wase kauganu ko thaoidabasu tawganu phare phare ai chatlege chale wahai asi khak hairamduna ahal oiraba nupa adu amuksu soli tapna mafam adudagi thokri mahakna hek thokhibaga tampha amadi Arjun makhoi anido munne yengnei asum yengnarambadagi Arjunna asumna hairei aikhoigi matamse yam koina leitre ado matam khra leiringai sida ai Rajkumari Chanulembigi maramda kharadi khangningi mahaki wafam adu tabada tamphana nokfet tawduna Arjungi tung oirapna leiriba sofa aduda miyeng thamlai yengna tampha chofa adugi manakta chungsenduna phamkhri Arjunsu tung inaduna sofa aduda phamdarei tampha tablapna wari liba horai wari se chahi yamlaba chahi lising kayagi mamangi wari matam ado aikhoigi leibak ase ining thau paikhomana palingai matamgi warini matam aduda ining thau paikhomagi machanupa amakhak yausarami mamingna parihan bahaina kawi asukpa umang amagi manungdani Rajkumar parihanba mahaki sagol aduga tawduna tumin lepli mahaki nakan oirapna amuksu mapaning thaugi mantri achanba ibohal magi manai aniga tawduna lepli Rajkumar parihanbabu sangliba oira mali imbohal Rajkumar parihanbada yengduna asumna haizari Rajkumar konungda hannaba tawbirasi matam asisu thengzillakli madugi mathakta ining thawna mafam asidagi hendokna chatpagi ayaba ado thambirakti wahai asida Rajkumar parihanba ado saurap tawna hairi Mantri aisu khangini aise angang natriko aduga masi amasu kaugano aise kuiraroi ningthau oirakadaba haibase wahai asida mantri ibo halso noktuna khumnai khangjai Rajkumar adubu hauziki oinadi Rajkumar gi ipa ibungo iningthau pari khombana ningthau oiribanina ining thaugi yathang ngakjaba asina aigi ahanba thaudangnido wafam asi tabada Rajkumar parihanba noktuna amuksu khumlai khangini aisu mantri adubu matam khragi matungda ningthau oina palakkadabadi aini aduna ningthau oirakadaba aigi wasu khara taw haibaniko asumna wari sanaringai Rajkumar parihanbagi miyeng ado mangda laptakna uriba piktak tawba khungang macha aduda hek taruri hanglai mantri ibohalda mantri mangda uriba khungang asibu kari khungangno wafam asida mantri ibohal ado tahana khumjari Rajkumar mangda uriba khungang asidi lainingba singi khungangni mafam asida lairiba lainingba sing ase yamna sathiba lainingba ngaktan makhoidi kanagumba amataga onsinaba pamde makhoigi lai aduda ningjaduna sonjaduna leiba kanglupni Rajkumar parihanbana amu hai sinadi makoise aikhoidaga asok aphanga thokhanba yawbro mantrina nate Rajkumar gi wakhal ado onari makoidi amaromda hairagadi yamna phaba kanglupni adubu karigumba makoidi sawhalluba thoklabadi makoigi asawba ado phathaba ngamdragadi khara adum pharakhra tagali haibani parihanbana amu adudi aisu makoiga amuktang unaduna moiga sakhang maikhang ba yai kaina matam khragi matungdadi aisu nintau haibadu oiraklagadi aigi lebak miyambu masak munna khangba haibadu mathau tarakani asi haiduna Rajkumar parihanba
mahaki sagul mathuk aduda thaklauna tongkhatuna Mantri Ibohal hoida hanna yenglamdana khungang adu tamna laami mafam adu yaurakpadadi kanagumba amatta uge phanglamde adubu mafam khudingda laison tingson tawbagi makholdi adumak taraklami Rajkumar pari hanba asum khungang adugi manungda jangsilai adubu handakti mahakna asum jangsilakpada uri Chauraba uzaw amagi makhongda ningthirabi nupi ama phamduna makhuttana jaitek ama paiduna laimaida karigumba ama yeklibagum tawribadu mahak madu ubada magi sangoldagi phranglauna chongdaduna nupi adugi manaktamna changsinduna asumna noktuna hairei ibema nangna malem laimai asida yekliba asipu karino Aidi wakal amata taba ngamdri. Wafam asi tabada nupi ado Rajkumar pari hanbada yengkhallaktuna asumna paukhum pirai. Mahasoy masidi mahaini mahasoyna khangbada yamna wana thoklagan. Adu mahasoy bu kana oibirabanu mamangda khun asida amukta uzakhidri. Mahasoy bu hana khangbidabra. Khun asigi miyoi amata Khun asigi mapandagi lakpa mi amattaga onsinduna wari watai tauba pamjade haibase wafam asi tabada Rajkumar pari hanba noktuna khumlai khangni ibema khangna aina changlakhibani haizage tabiyu aigi mingna pari hanba ising chaibi leibak asigi ningthau Pari khombagi amata yaujaba machanipa Rajkumar pari hanba haibadu aihakni wafam adu tabada nupi ado makok ado hairap nonthaduna asumna haizari ngakpigani Rajkumar nanaina hana khangzakhidabana Rajkumar gi maphamda wahang hangatjaruri asumna Rajkumarna Aikhoigi khongang asida lakani haibadi nanaina thazarudabani mamangda amukta ningthau sagaidagi aikhoigi khon asida kanasu khongdarakhidri asumna wari saringai chairak asida lainingba nupa ama phat changlaktuna harauna noktuna asumna haizari mahak Rajkumar pari hanba amadi nupi aduna sanakhiba wari ado munna tahawi is Nungairida. Is. Aikhoigi khun asida Rajkumar lengbiraklaba. Nungairida. Wafam adu tabada Rajkumar pari hanba nokfe toksai. Aduga amuksu nupi aduda yenglai. Mahak nupi adubu ahanba uba maktada. Magi masada mamang thakta amukta phawkidriba ihul ama phawkrabani. Mahak noktuna lepliba makhoi anida asumna hanglai. Haibiyu, aibu mafam asida nungtigi changjafam pigadra. Mafam asi hek aina ahanba changlakpa oirabasu. Aigi pukning, wakhal, thamoi, hakchang, pumnamak mafam asina changjinbagum thokre. Aibu mafam asida nungtigi lakpada taramna okpigadra. Wafam adu tabada nupa aduna asumna khomdai. Yani Rajkumar adumak lakpiyu Rajkumarna lakningba matamda lakpiyu Rajkumar bu aikhoina matam chuppada taramna okjagani Rajkumar gidamaktadi aikhoigi kungang asigi thong laungna hangduna thamli asumna ngaihak wari sanaduna Rajkumar pari hanba ado leihauriba masak matau phajarabi ningthizarabi nupi aduda amuktang yenglamduna amu Mantri Ibohal hoina lehauba mafam adu tamna lakli. Mafam adu yaurabada Mantri Ibohal hoiga amuksu punna konung tamna hankri. Konung yaurabada Mantri Ibohalna asumna yamna khangningba amaka loinana Rajkumar pari hanbagi mafamda hangsarei. Rajkumar khun adugi manung ado Rajkumar ne hek changkibaga yamna
ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯖꯔꯛꯈꯤ꯫ ꯀꯝꯗꯧꯕꯤꯔꯛꯄꯒꯦ? ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯅꯣꯛꯇꯨꯅ ꯃꯟꯇ꯭ꯔꯤ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯖꯔꯛꯄ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯪꯂꯦꯅꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯏꯕꯣꯍꯜ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯍꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯈꯨꯟ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯍꯦꯛ ꯎꯖꯕꯃꯛꯇꯗ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯥꯏꯊꯣꯡ ꯄꯨꯕꯅꯤ꯫ ꯃꯁꯤꯅꯁꯨ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯊꯤꯡꯖꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯀꯔꯤ ꯍꯥꯏꯕ ꯃꯟꯇ꯭ꯔꯤ? ꯃꯟꯇ꯭ꯔꯤ ꯏꯕꯣꯍꯜ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯏꯅꯤꯡꯊꯧꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯜꯂꯣꯏ꯫ ꯃꯁꯤ ꯑꯃꯗꯤ ꯅꯅꯥꯏꯅ ꯃꯨꯟꯅ ꯈꯪꯖꯩ꯫ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯗꯨꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯃꯧ ꯑꯣꯏꯅ ꯂꯧꯁꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯑꯗꯨ ꯃꯅꯥꯏ ꯃꯁꯣꯏ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯑꯃꯨꯛꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯗꯤ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯖꯕꯗ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯨꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯅꯣꯛꯇꯨꯅ ꯐꯖꯇꯣꯟ, ꯑꯩꯕꯨ ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯅꯦ? ꯉꯔꯥꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯕꯨ ꯎꯖꯕꯗꯗ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕꯗꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯐꯖꯇꯣꯟꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯍꯥꯟꯕ ꯎꯖꯕꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯄꯣꯛꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯩꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯠ ꯏꯅꯤꯡꯊꯧ ꯄꯥꯔꯤ ꯈꯣꯝꯕꯅ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯟꯕ ꯄꯥꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎꯕ ꯈꯪꯗꯦꯅ꯫ ꯐꯖꯇꯣꯟ ꯇꯞꯅ ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯇꯣꯞꯄ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯄꯥꯝꯗꯦꯗꯣ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯤꯡꯊꯧ ꯄꯥꯔꯤ ꯈꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯎꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯀꯔꯝꯅ ꯏꯅꯤꯡꯊꯧ ꯄꯥꯔꯤ ꯈꯣꯝꯕꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯟꯕ ꯌꯥꯔꯛꯀꯗꯒꯦ? ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯤꯀꯨꯞ ꯑꯃꯇ ꯆꯣꯟꯊꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯖꯇꯣꯟ, ꯏꯄꯥ ꯅꯤꯡꯊꯧꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯦꯞꯀꯅꯤ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯐꯖꯇꯣꯟ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯄꯥꯔꯤ ꯍꯟꯕꯅ ꯑꯩ ꯅꯪꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯐꯖꯇꯣꯟꯅ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯨꯕꯝ, ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤꯗꯃꯛ ꯊꯥꯗꯣꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯄꯥꯔꯤ ꯍꯟꯕꯅ ꯄꯨꯝꯅꯃꯛ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯑꯃꯗꯤ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫